अंगकपन थल्लब मालेम सिगी मंगा सुब सरुक ngasisu mayam mafamda puduna laksari angakpana thallaba malem sigi maramda akhoi punna karigumba khara khangmin horasi number 1 puari da khwaidagi tenba sokna khiba lanphamdi kumja 1896 da Zanzibar amasung England gi marakta sokna khiba lan aduri suknagi minute kunthani pan khak lan sokna raba matungda Zanzibar na khulai thadokuna sangjaki number 2 Suksa charudrabasu laphoi amadi asangba semgi manam nambana hakchanggi arumba hanthanbada mateng pangi number 3 UV asangba haibadi anaubagi manungda yawba mahina blood plasma gi mahut sinba yai number 4 malemgi oina khwaidagi wangba singdon 13 gi manungda mari di Pakistan da lay number 5 Hawaii hairiba ithat ase sahi khudingi inchi mari rom Japan lomda asum naksilakli Number 6 ngasi phawbada kanagumbana phakhiba nga singi manungda khwaidagi chawbudi whale shark phut 58 sangba nga ado tan 15 lumi Number 7 lin haibase sahing chaba kanglupki manung challi lin na makhal amatagi manama sing chade makhoina chabadi shanga khaktani Number 8 thawai panba khuding brain yawi adubu starfish ti brain yawi Number 9 Ising da laiba emiba makhal amalai miyoibana iroiba matamda hairiba emiba aduna naton manungda sangkhaga brain yaukiba ngamni mafamduda makhoina atenba matamgi manungda macha mayam ama pokthoklaga miyoiba adubu numit nini humnigi manungda sianba ngamni Number 10 Panda makhal ani lai haiba khanglabara makhal amana mamai sangba Himalayan pandani aduga atopa amana nungchup thangba China da laiba giant pandani Number 11 khwaidagi yanglabada miyoibana pungda mile 6 tagi henna yangna iroiba ngamde dolphin nadi pungda mile 35 gi changda yangna iroiba ngamni Number 12 sanga singi marakta khwaidagi khonjel howna khongba ngamba sadi blue whale ni aroibada pawbilai news reader gi video bi yengbi bu khuding makpu thagachari